ꯃꯊꯦꯜꯁꯤꯗꯤ ꯀꯩꯅꯣꯅꯤꯀꯣ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯑꯩ ꯏꯁꯥꯅ ꯂꯣꯟꯖꯔꯒ ꯉꯁꯤꯁꯦ ꯍꯋꯥꯏꯖꯥꯔꯁꯤ ꯊꯣꯡꯉꯤꯃꯤꯀꯣ ꯑꯗꯨ ꯏꯪꯅ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯆꯥꯊꯔꯛꯑꯒꯦ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯃꯌꯥꯝꯗ ꯏꯪꯔꯝꯃꯤ ꯍꯥꯎꯔꯦ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯈꯨꯍꯥꯎꯁꯦ ꯍꯋꯥꯏꯖꯥꯔꯁꯦ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯒꯦ ꯑꯩ ꯏꯁꯥꯅ ꯂꯣꯟꯖꯕ ꯍꯋꯥꯏꯖꯥꯔꯁꯦ ꯊꯣꯡꯉꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯅꯥꯀꯨꯞꯄꯤꯁꯦ ꯑꯩꯒꯤ ꯒꯝꯂꯥꯗꯒꯤꯅꯤ ꯍꯔꯤꯕꯣꯞ ꯇꯧꯅ ꯊꯣꯡꯉꯛꯑꯒꯦ ꯑꯩ ꯏꯇꯣꯝꯇꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯔꯣꯏ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯅ ꯑꯩ ꯏꯇꯣꯝꯇ ꯆꯥꯗꯣꯏꯅꯦ ꯑꯩꯅ ꯊꯥꯎ ꯍꯥꯞꯄꯦ ꯖꯤꯔꯥ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯍꯥꯞꯅꯅꯦ ꯑꯩ ꯉꯧꯈꯠꯄ ꯍꯧꯔꯦꯕ ꯑꯩ ꯍꯋꯥꯏꯖꯥꯔꯁꯦ ꯈꯔ ꯍꯥꯞꯄꯒ ꯈꯔ ꯉꯧꯈꯠꯂꯒꯦ ꯈꯔ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯊꯣꯡꯉꯛꯑꯒꯦ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯑꯩ ꯏꯆꯝ ꯆꯝꯅ ꯊꯣꯡꯉꯕꯅꯤ ꯀꯥꯔꯣꯟꯁꯦ ꯉꯧꯔꯦ ꯀꯥꯔꯣꯟꯁꯦ ꯂꯣꯏ ꯉꯁꯪ ꯉꯥꯡꯉꯝꯃꯦꯕ ꯑꯩꯅ ꯃꯔꯨꯉꯩꯗꯤ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯉꯧꯔꯒꯦ ꯍꯤꯟꯖꯥꯡ ꯌꯥꯝꯅ ꯂꯩꯁꯟꯕꯁꯦ ꯍꯥꯏꯗꯤ ꯆꯥꯐꯝ ꯈꯪꯗꯕꯅꯦ ꯀꯥꯔꯣꯟꯁꯦ ꯐꯔꯛ ꯇꯥꯅ ꯂꯩꯔꯕ ꯉꯧꯔꯛꯑꯒꯦ ꯑꯩ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯐꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯂꯣꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯇꯥꯡꯈ꯭ꯔꯄꯣꯠꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯜꯂꯦ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯐꯖꯔꯦ ꯃꯆꯨꯁꯤꯁꯨ ꯑꯩꯗꯤ ꯁꯤꯒ ꯀꯥꯔꯣꯟ ꯑꯃ ꯉꯧꯔꯦ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯃ ꯃꯍꯤ ꯖꯣꯔꯣꯡ ꯖꯣꯔꯣꯡ ꯂꯥꯎꯅ ꯊꯣꯡꯉꯦ ꯁꯤꯒ ꯍꯋꯥꯏꯖꯥꯔ ꯑꯃ ꯊꯣꯡꯉꯦ ꯍꯋꯥꯏꯖꯥꯔꯁꯤꯗꯤ ꯑꯩ ꯆꯥꯗꯣꯏꯅꯤ ꯑꯩ ꯀꯥꯔꯣꯟ ꯉꯧꯕꯁꯤꯁꯨ ꯃꯨꯜꯂꯦ ꯃꯩ ꯃꯨꯊꯠꯂꯦ ꯌꯥꯝ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯃ ꯂꯩꯔꯦ ꯁꯥꯕꯅꯤꯅ ꯆꯝꯊꯣꯡ ꯁꯤꯒꯅ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯑꯗꯨꯒ ꯑꯁꯤꯒ ꯀꯥꯔꯣꯟ ꯑꯩꯅꯅꯦ ꯀꯥꯔꯣꯟ ꯈꯥꯗꯕꯤꯗꯣ ꯉꯥꯜꯂꯦ ꯆꯥꯛꯇ ꯑꯁꯤꯒꯅ ꯁꯦꯕꯣꯠ ꯊꯣꯡꯕ ꯁꯦꯕꯣꯠ ꯉꯥ ꯃꯔꯨꯝꯒ ꯁꯦꯕꯣꯠꯀ ꯊꯣꯡꯕ ꯑꯁꯤꯒ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯂꯩꯔꯦ ꯑꯁꯤꯒ ꯂꯩꯔꯦ ꯊꯕꯤꯒ ꯇꯤꯜꯍꯧꯒ ꯑꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯤꯇꯅꯦ ꯍꯥꯏ ꯃꯌꯥꯝꯕꯨ ꯔꯦꯈꯥꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯝꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦ ꯑꯩ ꯏꯅꯥꯎ ꯑꯃꯒꯤ ꯀꯩꯅꯣ ꯃꯔꯝꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅꯦ ꯏꯅꯥꯎꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯥꯅ ꯑꯩꯒꯤ ꯁꯦꯝꯕꯤꯔꯝꯕ ꯏꯅꯥꯎꯗꯨꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯍꯥꯏꯅ ꯀꯧꯕꯅꯤꯀꯣ ꯏꯅꯥꯎ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯇꯕ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯗꯕꯅꯦ ꯑꯗꯨ ꯑꯩꯅꯅꯦ ꯑꯩꯅ ꯃꯣꯃꯤꯇꯥ ꯋꯥꯏꯗ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯣꯟ ꯇꯧꯕꯗꯅꯦ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯏꯆꯦ ꯅꯪ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯏꯅꯥꯎ ꯑꯃꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅ ꯊꯥꯒꯠꯂꯦ ꯑꯩꯁꯦ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇꯕ ꯀꯅꯥꯝꯁꯨ ꯑꯩꯒ ꯊꯣꯡꯅꯗꯕ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯐꯣꯡꯗꯣꯛꯏꯃꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯏꯅꯥꯎꯗꯣ ꯑꯗꯨ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃꯠꯇꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩꯁꯨ ꯑꯁꯥꯝꯗ ꯂꯩꯕꯁꯨ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯇꯩꯁꯦ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛꯇꯤ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯁꯦ ꯁꯤꯗꯅꯔꯣꯏꯁꯤ ꯍꯥꯏꯕ ꯑꯃꯅ ꯑꯃꯁꯦ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯅ ꯃꯊꯛꯇ ꯀꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯗꯨ ꯏꯅꯥꯎꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯏꯅꯥꯎꯗ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯃꯥꯏꯅ ꯑꯩꯒ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯃꯇꯦꯛ ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯊꯣꯛꯅꯗꯕꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃ ꯃꯥꯅ ꯊꯥꯒꯠꯂꯝꯃꯦ ꯍꯥꯏꯕ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯥꯏ ꯌꯦꯡꯉꯦ ꯏꯅꯥꯎ ꯅꯪꯒꯤ ꯆꯦꯅꯦꯜꯗꯁꯦꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯈ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒ ꯅꯨꯡꯁꯤꯅꯕꯁꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯗꯣꯏꯁꯨ ꯑꯩꯅ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯗꯤ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯃꯠꯇ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯅ ꯂꯥꯛꯑꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯦꯕ ꯑꯗꯣ ꯑꯩꯈꯣই ꯃꯤꯇꯩꯁꯦ ꯑꯃꯠꯇꯅꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯀꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯅꯦ ꯉꯁꯤꯁꯦ ꯋꯥꯖꯝꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯏꯅꯥꯎꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯝꯕꯗꯣ ꯑꯩꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝꯅꯦ ꯍꯥꯏꯗꯤ
ꯃꯥꯏꯒꯤ ꯃꯔꯝꯗꯗꯤ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯥꯅ ꯁꯦꯝꯃꯝꯕꯗꯣ ꯎꯕꯗꯅꯦ ꯌꯥꯝꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯗꯣ ꯉꯁꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯉꯁꯤꯗꯤ ꯌꯥꯝ ꯑꯍꯥꯎꯕ ꯏꯟꯖꯥꯡꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯑꯗꯩ ꯉꯁꯤꯁꯦ ꯂꯥꯏꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯣꯏ ꯄꯣꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯂꯥꯏꯒꯤꯁꯦ ꯍꯥꯟꯅ ꯀꯥꯎꯊꯣꯛꯑꯦꯅꯅꯦ ꯑꯗꯨ ꯂꯥꯏꯒꯤꯁꯦ ꯍꯥꯟꯅ ꯀꯜꯍꯧꯔꯒꯦ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯃꯊꯦꯜꯁꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯃꯊꯦꯜꯁꯤꯗꯤ ꯀꯩꯅꯣꯅꯤꯀꯣ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯑꯩ ꯏꯁꯥꯅ ꯂꯣꯟꯖꯔꯒ ꯉꯁꯤꯁꯦ ꯍꯋꯥꯏꯖꯥꯔꯁꯤ ꯊꯣꯡꯉꯤꯃꯤꯀꯣ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯁꯤꯒꯅ ꯀꯥꯔꯣꯟ ꯑꯩꯈꯣꯏ ꯈꯥꯗꯕꯤ ꯉꯥꯜꯂꯦ ꯆꯝꯐꯨꯠ ꯇꯥꯔꯦ ꯁꯤꯒꯅ ꯁꯦꯕꯣꯠꯀ ꯃꯔꯨꯝꯒ ꯊꯣꯡꯉꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯑꯃ ꯉꯧꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯃ ꯂꯩ ꯊꯕꯤ ꯂꯩꯔꯦ ꯑꯗꯨꯝ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯏꯜꯂꯛꯇꯣꯏꯁꯦ ꯀꯩꯅꯣꯅꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯑꯁ ꯑꯩꯅ ꯆꯥꯅꯤꯡꯅ ꯂꯩꯔꯤꯁꯦ ꯀꯨꯏꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯀꯅꯥꯝ ꯄꯥꯝꯅꯗꯦ ꯑꯗꯨꯏꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯄꯥꯝꯕꯅꯦ ꯑꯩꯗꯤ ꯆꯥꯅꯦꯕ ꯍꯋꯥꯏꯖꯥꯔ ꯑꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝꯗ ꯏꯜꯂꯛꯑꯒꯦ ꯑꯩ ꯉꯁꯤꯁꯦ ꯄꯤꯟꯒ ꯐꯥꯗꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯏꯆꯝ ꯆꯝꯅꯅꯦ ꯁꯤꯝꯄꯜꯗ ꯁꯦ ꯉꯥꯁꯨ ꯊꯥꯛꯄ ꯌꯥꯏ ꯉꯥ ꯊꯥꯛꯁꯨ ꯍꯥꯎꯅꯤ ꯑꯩꯗꯤ ꯉꯥꯒ ꯊꯥꯛꯇꯔꯦ ꯁꯤꯝꯄꯜꯗ ꯃꯌꯥꯝꯁꯦ ꯆꯥꯗ꯭ꯔꯤꯉꯩ ꯃꯌꯥꯝꯗ ꯏꯟꯈ꯭ꯔꯃꯤ ꯏꯁꯤꯡ ꯈꯔ ꯍꯥꯟꯅ ꯊꯛꯀꯦ ꯉꯁꯤꯗꯤ ꯑꯦꯁꯤ ꯔꯨꯝꯗꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯍꯥꯏꯗꯤ ꯉꯍꯥꯟꯉꯩ ꯇꯦꯕꯜ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕ ꯏꯪꯅ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯆꯥꯊꯔꯛꯑꯒꯦ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯃꯌꯥꯝꯗ ꯏꯟꯈ꯭ꯔꯃꯤ ꯍꯥꯎꯔꯦ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯈꯨꯍꯥꯎꯁꯦ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯎꯔꯦ hawaijar lonbase kuidaba ina longe na tawagba hawe Wow, cha na wa cha tong. Wa chung tung ka tak ka. Hawai chung chúng nó hào đó hawai chung thế nào hay đi hawai cha chaning được ba hawai cha thong chaning được ba gini ngam rồi Mem hawai cha thong jam hau lắm đấy hawai cha thong cái hàng chặt thua kìa Bismillah. Karon je prata no karon jangan sangang ada.
好嘞，我也想种不这。冰趴在这弄啊，就看看难的了。Mama na may na sayang tong video app ke betul. Aham tong sayang tong bacaan tu kadi ai di Morocco ada na. Aku sayang atoi tong dah. Mau kita agak macam lu dah ba. Kuch ada macam na ibu cik sagala ba. Ibu roy na nang jemi hat tore na. Roy benar. Ai tu ai buk sagala benar ba. Hawai tung cara kan? Hawai tung chưa hảo đấy. Ini kalau nak habis tu, ini nak cari mana? Aduh, meat pejahat, pungang mana? Belum perakdaran, siapa perakdaran siapa? Hào đây là sẽ đi chặt chứ thun là bảy chân người thì xem nó bây giờ sẽ lỗi đây nó pin phá cho là cái nó ngoài à. Cái bút không cái giàu lắm á. Cái bút cái ngắm nó không.
ไม่ฉีดนานเลยพี่ก็ตายเลยมั้งปิ้งข้าวเลยมาเถอะแม่มาที่จะจ้างนะจะเสียอะไรเขาที่เขาเลยเขาจะทงไปจำเขาละแม่ตัวเองเขาจุ่มทงที่เขาละแม่sebut ke ngamal mo thong si so hore karon khabi de karon khad bi champut dai ta ta tangan ba thabi lo ja hau jo hore mayam mathang dum mu bang hang de blok hang de dum na da sing asi di si ka thamme ba